अमरमदना पानम पाउसी की एडिटोरियल म्याम द लुसिलक पोइना म्याम द थमजरी मसाना सोइख्रे लानख्रे न म्याम द सेंगदोनसी मालेम द लैदिबा फुरु कांगलुप पुनमंगना मसागी फुरु कांगलुप अदु मालेम की म्याम अमदि लैबाक मसक ताकदा फुरु कांगलुप अदुगी लोल मयेक लाइनिंग sana khona bamadi nat ka mari lena ba phizet leiteng loina nat ki kumai phiongna maru oiba taknari habi he ngasi gi malem gi sakholaba kun ga mathoi suba sahi sa sida khano po asia gi manung da leiba tuan ma leiba kya leiba sigi manung da india gi phiba nung de tinduna leidiba state ama oiriba manipur sibo malem gi ngasi gi sakholaba leiba kya ga hiram kya da state sigi gelomi ama oina leidiba mitei singna changdam na ba ya sana khotna bi lamda amadi nat ka mari lena ba kumai phiong khradang pallabda mitei gi sagol kangje amadi umang lai harau pa panbe hai malem gi leibak kya gi miya mang manipur pu masak tak pada sagol kangje gi masana sina tak pada asabu phida ma phangam ni nakal marom da mitei singi nat ka mari lena ba kumai sing maru in umang lai harau basina malem gi leibak kya gi miyam da mitei sing masak tak pada yamna maru oiba hiram gi nunggueba wangulol kaya da mitei simalem gi furuk kangluk kya na masak khangna bada lemjana pham oiba phida phangma ngamli bani haibigi ngasi gi malem de leriba mitei sing khangnari asugumba yamna maru oiba sagol kangje sanaba mdi umanglai harabagi thoram asubu ngasi gi malem de leriba mitei singna kanglon sumna pangthok ta patara bade mitei gi ningsing ba thok taraba matam de gi satna duna laklaba thak wanglaba mitei singbu malem gi lebak kya gi miyamda masak takpada mami sam khinabigi asobu maram oirpe haibasi ngasi gi malem de leriba mitei singna khangmina da yadaba maram matam oiri khangna yamna section thorom sing asi pangthoksi nakal amarom da manipur hauki be sei khara degi amadi satliba sei asi gi manungda lamdam asit hagolakliba naharol sing kyana yasal yawda sagol gi mong na masama sa gi aningba apamba kayana mang tharak mitei gi yamna maru iba thoram umanglai harau amadi masama sa gi yumban bi gi haijing por amadi lohong bi gi thoram da maring marang bi gi thong kya sathak pa amadi umanglai harau buda tawning mong da thoram pangthok bi gi pau tarak pa sina maram oiraga ngasi gi mitei gi naharol sing wakhal ta da ba halaman masakhang da ba mapa mapu sing bu khungoi na bi gi thong sathak pa simakti mitei ka bu phurup asi gi mayok ta phong sing narak pa thong haina lawbuda sukna la la ro haini haibi hai maramdi furup kanglup amagi masak tak pada furup kanglup adugi nat ka mari leina ba thoram singna yanglen saru oi habisi malem gi miyamna khangna duna leirabani adu bangasi wakal khantha da ba ithak irangna tawbuna harol kya khara maru oina mi tei furup kanglup ki sagai gi maitala siba kharana mitei gi thawang lab nat ka mari leina ba thoram singbu mari marang ba oina malem gi miyam ur khina ba gi thoram pangthokli ba sibu matang matam sana athuba matam na mari leina ba lamdam sigi CSO singna warak gi matam oide haina khali maram aduna furuk kanglup amagi satna bi nat ka mari leina ba thoram pangthokpada furuk kanglup adugi mayok ta lebi gi thong sa thariba sagai gi maital asiba singa si athuba wakhal taminaraga masana soihiba lankiba singa du miyam khangna lale haina sengdo han bagi matam oide haba pana pausi gi editorial myam na thamjare duga hausi ko ina di myam paus mata se lu sinjarage mas makhata ba no ba update myam pun ngamina sena channel sigi mekedi gi myang pham da makhata na thamjari